Mayambu Amazing Bible Prophecy Ministry Tara Noxeri Mamangi Wednesday da video thagat panghamjatre maramdi Thursday numita Bible gi discussion gi program ama laikibna maram moiduna aduna ngasigi video asidi isal amana koi sister amana hangpa wahang adugi pakum pijage mana hangba wahang di oza thajaba amana khangna pap tourabadi kari tawgani kanbiba phangloidra haibigi sermon sembira hai duna hairi pasigi matang da ikhoi ngasi sermon odo semjage ngasigi sermon odo pudana laksari ahan bada ikhoi isor da sangjaminasi haijaminasi sargada laiba ipa isor hauji ikhoina Christian amana haibidi Prabhu da thajakraba mi amana khangna pap tawragadi mahapu kanbiba phangloidra aduga mahana khangna pap tawragadi kari tawgani haibisigi maramda ikhoina shastra dagi Bible dagi nahana takpirambadagi matungina tolabana na ehana khara ngangjagadawbi masida nahana bol pibiu thawai asengmaduna egi chin lay sokpiu aina ngam khudimana ke nangbugi matungina Bible gi matungina ngambo henbiu tariba ichin naw khudimmakte thawai asengmana mukhogi thamoida ngambi-duna Bible gi achumbase fajan lauksamduna chapangamba haibidu ohenbiu hawbudagi noloi phawbana hana singbiu Prabhu Jesu Christ gi mingda khurumjari amen ekoi ahanba text paminasi Matthew 7 gi 21 22 23 masida hai English ta pararoi Manipur do ina pajarake aingonda ibungo haiba mi khudingna sarga lebakta sangloi masida ibungo haidibse kanano thajaba mini Christian adubu sarga da leiba ipagi ningba tawba mahak aduna sangani sarga da leiba ipagi ningba tawba mipung khudimangna Christian khudimangna sarga satkani ade arang khubam phangani aduna sarga da leiba ipagi ningba tawba haibse karino amung masigi makhagi text paraga haijarake mi mayamna numit aduda aingonda haigani ibungo aikoina nahaki mingda wata thokiba natra aikoina nahaki mingda botsing tan thokiba natra aduga nahaki mingda matik leiba thabaksing thokiba natra 22 na haidekhen 22 na hairibse Prabhu Jesu Christ gi mingda angakpa mayam thokiba butchangba mayam tan thokiba anaba mayam phankiba mi kangluba ma adubu aroiba matamde de mokhoi sargada chatloi haibada verse kundi thoina hai kulumdoida amuk paminasi matam aduda aina makhoida haigini aina kaidongoida su na khoibu khangkide adubu hairiba Christian sing asina hairiba pastor sing asina hairiba angakpa tawkiba mising asina haigini mising asida Prabhu na haigini aina na khoibu kaidongda khangde he ain thausadaba sa English study ye that work iniquity de pap asina ain thausadaba haibdi pap wai aingondagi sathokro aduna masida haibdi pap to bonoi aingondagi sathokro pap to bomina ipa ishogi aningba tawdi mase verse kumate de sargada leibai pagi aningba tawbo misina sarga sakane haibni kolum doida pap to bosa aingondagi sathokro hai masina taklibdi ishogi aningba tawba haibdi pap to da haibni pap to da haibdi khona Bible legi yengba matanda pap haibse wain da thang thugaibani wain da thang thugaidaba haibni Christian oirga su wain da thang thugaiduna leiba mi ado sargada satpa ngamoi khona mathangda mu Hebrew 6 ki 4:6 amuk paminase yamna kanbo warning aktene ina hoji Bible legi pajare iba mayamje masi yengchi maramdi mangan phangkharba mokhoi haibdi asumba khangkhraba mokhoi sagagi khudon mahau tanglaba sargagi nungaiba aran khubangi mahau tanglaba afaba ishogi thaujangi mahau tanglaba thawai asengbana saruk phaminaraba thawai asengbagi saruk phaminaraba thawai asengbagi mapanane ekhoina haiba inba ngamba ishogi afaba lamcha saja wang sang chalibase Prabhu gi lambi chapangam je thawai asengbani thawai asengbaga saruk phaminaraba ishorgi afaba wapa mahau tanglaba gospel asi karino haibase masigi mahau tanglaba
ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯖꯨꯛꯀꯤ ꯄꯥꯡꯒꯜꯁꯤꯡꯒꯤ ꯃꯍꯥꯎ ꯇꯪꯂꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯍꯥꯏꯔꯗꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗꯣ ꯐꯖꯅ ꯈꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯅꯤ ꯊꯥꯖꯈ꯭ꯔꯕ ꯃꯤ ꯍꯥꯏꯕꯅꯤ ꯁꯤꯗ ꯃꯈꯣꯏ ꯇꯥꯈ꯭ꯔꯕꯗꯤ ꯏꯪꯂꯤꯁꯇꯅ ꯐꯣꯂꯟ ꯍꯥꯏ ꯃꯁꯤꯗ ꯐꯣꯜ ꯑꯋꯦ ꯍꯥꯏꯕꯅꯤ ꯏꯪꯂꯤꯁꯅ if they shall fall away ꯃꯈꯣꯏꯅ ꯇꯨꯔꯕꯗꯤ ꯍꯥꯏꯕꯗꯤ ꯄꯥꯞ ꯇꯧꯔꯕꯗꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯐꯥꯎꯕ ꯅꯧꯍꯟꯕ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯤꯗꯤ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯈꯪꯈ꯭ꯔꯕ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀ꯭ꯔꯣꯁꯇ ꯀꯥꯜꯕꯔꯤ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯔꯒ ꯃꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯗꯣ ꯄꯤꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤꯗꯣ ꯃꯍꯥꯛꯅ ꯂꯧꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯒꯣꯁꯄꯦꯜ ꯑꯐꯕ ꯄꯥꯎꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯐꯖꯅ ꯈꯪꯈ꯭ꯔꯕ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯪꯈ꯭ꯔꯕ ꯃꯈꯣꯏꯅ ꯄꯥꯞꯇ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯄꯥꯞꯇ ꯇꯨꯔꯕꯗꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯛꯅꯤꯡ ꯅꯧꯍꯟꯕꯁꯦ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯦ ꯃꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯁꯤ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯃꯁꯥꯃꯛꯀꯤꯗꯃꯛ ꯀ꯭ꯔꯣꯁꯇ ꯍꯥꯠꯄꯅꯤ ꯑꯃꯁꯨꯡ ꯏꯐꯣꯡ ꯐꯣꯡꯅ ꯏꯀꯥꯏꯕ ꯅꯪꯍꯟꯕꯅꯤ ꯍꯥꯏꯕꯅꯤ ꯑꯆꯨꯝꯕ ꯈꯪꯂꯒ ꯏꯟꯗꯕ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ ꯈꯪꯂꯒ ꯂꯩꯊꯣꯛꯄ ꯄ꯭ꯔꯚꯨꯒꯤ ꯂꯝꯕꯤꯗꯒꯤ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯃꯨꯛ ꯅꯧꯅ ꯀ꯭ꯔꯣꯁꯇ ꯇꯤꯡꯉꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯏꯐꯣꯡ ꯐꯣꯡꯅ ꯏꯀꯥꯏꯕ ꯅꯪꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯆꯟꯒꯨꯝꯖꯩ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯈꯪꯈ꯭ꯔꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ ꯍꯤꯕ꯭ꯔꯨ 10ꯒꯤ 26, 27 ꯑꯀꯟꯕ ꯋꯥꯔꯅꯤꯡꯅꯤ ꯃꯁꯤꯁꯨ ꯃꯔꯝꯗꯤ ꯑꯆꯨꯝꯕꯕꯨ ꯈꯪꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯅ ꯄꯥꯞ ꯇꯧꯔꯕꯗꯤ ꯄꯥꯞꯀꯤꯗꯃꯛ ꯏꯔꯥꯄꯣꯠ ꯑꯃꯨꯛ ꯂꯩꯇꯔꯦ ꯄꯥꯞꯀꯤꯗꯃꯛ ꯏꯔꯥꯄꯣꯠ ꯀꯜꯂꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯊꯥꯏꯅ ꯖꯤꯍꯨꯗꯤꯁꯤꯡꯅ ꯇꯧꯕꯁꯦ ꯄꯥꯞꯀꯤ ꯏꯔꯥꯄꯣꯠ ꯎꯁꯤꯟ ꯑꯩꯈꯣꯏꯅ ꯌꯥꯎ ꯅꯠꯇ꯭ꯔꯒ ꯍꯥꯃꯦꯡ ꯃꯤꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯀꯠꯂꯦꯕ ꯍꯥꯏꯔꯤꯕ ꯀꯠꯂꯤꯕ ꯌꯥꯎ ꯑꯗꯨꯅ ꯀꯅꯥꯕꯨ ꯈꯪꯅꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯅꯩꯌꯦꯕ ꯑꯗꯨꯅ ꯄ꯭ꯔꯚꯨꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯑꯩꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝ ꯑꯗꯨ ꯂꯥꯛꯂꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯗꯣ ꯈꯪꯂꯕ ꯃꯇꯨꯡꯗ ꯈꯪꯅ ꯄꯥꯞ ꯇꯧꯔꯕꯗꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯄꯥꯞꯅꯤ ꯍꯥꯏꯁꯦ ꯈꯪꯅ ꯇꯧꯔꯗꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯎꯁꯤꯟ ꯑꯣꯏꯕꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯊꯗꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯤꯡꯉꯥꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯨꯠ ꯂꯦꯞꯄꯤꯔꯔꯣꯏ ꯍꯥꯏꯅ ꯃꯁꯤꯒꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯋꯥꯌꯦꯟꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨꯡ ꯌꯦꯛꯅꯕꯁꯤꯡꯕꯨ ꯆꯥꯛꯊꯣꯛꯀꯗꯕ ꯃꯩꯌꯧꯅ ꯁꯥꯎꯕ ꯑꯗꯨꯅ ꯉꯥꯏꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯗ ꯀꯩꯗꯧꯕ ꯄꯥꯄꯤꯁꯤꯡꯕꯨ ꯁꯩꯇꯥꯟꯕꯨ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡ ꯅꯣꯔꯣꯛꯀꯤ ꯃꯩꯅ ꯆꯥꯍꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯅꯣꯔꯣꯛꯀꯤ ꯃꯩ ꯑꯗꯣ ꯃꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯕꯨ ꯊꯥꯖꯈ꯭ꯔꯕ ꯃꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯈ꯭ꯔꯕ ꯃꯤ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯅ ꯈꯪꯅ ꯄꯥꯞ ꯇꯧꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯉꯥꯏꯔꯤ ꯍꯥꯏꯕꯅꯤ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯕꯒꯤ ꯑꯁꯥ ꯂꯩꯇꯦ ꯁꯤꯗ ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯑꯃꯨꯛ ꯐꯤꯂꯤꯄꯤꯟꯁ 3ꯒꯤ 18, 19ꯗ ꯑꯃꯨꯛ ꯍꯥꯏ ꯃꯁꯤꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯃꯒ ꯇꯣꯛꯈꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯕꯥꯏꯕꯜꯅ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯈꯣꯏ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯄꯣꯜꯒ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯆꯠꯃꯤꯟꯅꯔꯕ ꯃꯤꯅꯤ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯍꯥꯟꯅ ꯆꯠꯃꯤꯟꯅꯔꯕ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯅꯈꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛꯁꯨ ꯀꯞꯇꯨꯅ ꯐꯥꯎꯕ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯀꯌꯥꯅ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁꯀꯤ ꯌꯦꯡꯅꯕꯁꯤꯡꯒꯨꯝꯅ ꯆꯠꯂꯤ ꯍꯥꯏꯅ ꯌꯦꯡꯅꯕꯁꯤꯡꯒꯨꯝꯅ ꯆꯠꯂꯤ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯨꯔꯨꯝꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯁꯥꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅꯗꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯠꯄ ꯑꯗꯩ ꯍꯥꯏꯗꯤ ꯌꯦꯡꯅꯕ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯌꯦꯡꯅꯕ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯅ ꯇꯧꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯕ ꯃꯤꯅ ꯇꯣꯛꯂꯒ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯗ ꯃꯥꯡ ꯇꯥꯍꯟꯕ ꯆꯔꯆꯇ ꯃꯥꯡ ꯇꯥꯍꯟꯕꯁꯦ ꯃꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯦꯕ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯅ ꯃꯥꯡ ꯇꯥꯍꯟꯕ ꯏꯁꯣꯔꯒꯤ ꯆꯔꯆꯀꯤ ꯃꯤꯡꯆꯠ ꯊꯦꯟꯕꯗꯒꯤꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯕ ꯃꯤꯅ ꯊꯦꯟꯕꯁꯦ ꯃꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ 35ꯗ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕꯗꯤ ꯇꯨꯝꯅ ꯃꯥꯡꯒꯅꯤ ꯃꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯄꯨꯛꯅꯤ ꯃꯈꯣꯏꯗꯤ ꯆꯤꯟꯖꯥꯛꯀꯤꯗꯃꯛꯇ ꯈꯟꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯉꯥꯟꯗꯤ ꯃꯈꯣꯏꯒꯤ ꯏꯀꯥꯏꯕ ꯅꯪꯕꯅꯤ ꯃꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯑꯗꯨꯇ ꯈꯜꯂꯤ ꯍꯥꯏꯕꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯁꯨ ꯇꯥꯏꯕꯪꯄꯥꯟꯒꯤꯗ ꯑꯣꯏꯕ ꯈꯜꯂꯒꯗꯤ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯑꯔꯦꯝꯕꯅꯤ ꯍꯥꯏ
Amu 2 Peter 2 gi 20-21 masida akanba warning piri masida jomu ai manipur da nam pazarage English ka manipur yam khena de adu gi dama aina manipur se pazabani maramdi ekhoi gi ibungo kanbiba mapu Jisu Krista bu khangba gi mapana makhoina tayang pamgi amo pathaba kya de gi nantho hauraga haibdi ekhoina anba Prabhu Jisu Krista khangdre Prabhu Jisu Krista bu kanbiba mapu ne hana loksala bu mikhuda ekhoina hana tawramba pap ki thaba mayam do loina thadolaga haibni ko loina thadolaga makoi bu amuk hana phajin handuna khudum chalabadi ekoi Prabhu gi achum do khangkare Christianity habse karino Bible na kari pami habse khoina khangle khanglaba matungda amuk hana gi phibam aduda chalan bhaibse hana gi phattaba lambi duda amuk sat bhaibse makoi gi damak akon be phibam adu hana dagi hena phatte hem masina habdi ekhoina achum khanglaga laitholaga amuk hana tawromba phattaba lambi du satpaje koi yamna phattaba ni haise maramdi makhoina dharma chamagi lambi adu khanglaga makhoida piba asengba yathang adudagi makhoina laithokkibai sarukpudi madu makhoina khanglamdabana makhoigi dama hena pharamgadabani habdi ishogi achumbodu khangaga laitho chatkadabu sarukpudi ishogi achumbo pawdu sukang khangdana lairambado adunena phai maramdi dandido ishor khangdana Prabhugi apaw paw tadana aina phangba dandi aduguma mi aduna phangba dandi adudagi budi Christian asengwa achumba khanglaga norok chakkiba mi aduna phangba dandi aduna hena saugani habje meishanas tai masina taibdi ekhoina thajaba mi amana khangna pap torogadi hairiba mi aduna arang khubam phangbaje yamna oithoktabani habni masigi maramdi karino ekhoina Matthew 12 ki 30-31 haida lairangani madudi thawai asengbagi screen da yengbiroko asengba text adu thawai asengbagi mayok tangangbaje masi ishono kopi bangamdaba paabneba ishorgi Prabhu Jisu Krista gi ming magi maramda thina ngangba ishono kopi bangami adu thawai asengbi magta thina ngamdi kopi bangamde maramdi masineba aina ngasari Bible da hairibje thawai asengbi magta tawba paabadu ka chamaneba aikhoina khangna masi paamne du khangna hanjana tawbuje machi thawai asengmana aikhoida ngangbi gadabdo madu lepan baneba asum khangna sum tawgurdi ahamba amuk tawbudadi paamne habje thawai asengmana ngambi gani amu ani tawbo matana nang pap toreko punung habje nu ngangbirakani hanjana tawgi taragadi isnausa khangna hanjana tawbo taragadi thawai asengmana aikhoidi ngangbi thokhrneba thawai asengmana ngangbi thokhradi kanana ngangni saitana aikhoida nganganeba adoitadi aina tawriba phattaba thabukse kona achumbani haina khala'aneba maduni kwadi khudong thiba habje maduni sinausa thajaba mi amana khangna pap torogadi mahakse soidana shogi lambidagi laithobana maram oidana mahakse soidana norok phangani arang khubam phangoi habsini adubu matam lairi aikoi adugi phibam do maktada lairamo hana thajai ishogi thawaina khoida ngangbira ibase machi madugi phibam yaudrabani khoina pungning hongna pongaga chase habine khoina aroiba text Ezekiel 19:24 hai adubu dharma chemba mina mahaki dharma chembadagi laithoktuna dharma chendaba tawraba amasung isoningdaba mina tawba tukuchaba punamak tawbada mahak hingadra hamni haidi ekoina afaba Christian oire dharma chembagi thabak singdo mayam tawre tawraba matungda ekoina muhana phattaba isoningdaba mi hadi wicked man phattaba misingna tawba adugumba pap sing aduda tawradi mahak hingadra hamni hingloi mahana tawba mahaki dharma chemba punamanung singbiraroi mahana thajaba yadaba tawba mahaki thajaba yadaba aduda amasung mahana tawba mahaki pap aduda mahak signi hem shona ekhoina mamana phana phara mahakchu ekhoina kona afaba mayamda thadoga puning phattaba lambi sa taragadi shona ina hana tawma mayamdo adu copy roi sinausa atuna ina phattaba mayam tawramagashu hoji ekhoina puning honga Prabhuda laga phattaba mayamdo Prabhugi na phibiba thaujan mahangna pibiba thawai sengum pana nangna poktana madu punamak thadoga Prabhuda sangba taragadi aina hana taroma phattaba mukai shona loina kupsan bigni hojiti emo aroiba matanda Prabhugi dharma sembana ibu kupsan bidana maki arang khubangki lambida pubigene bisnausa akoi Prabhuda sangji matam lairi
Sinausing matam lairi Prabhu na khoi gidamo huji sargada kanna wanom biri khoi gi purohilen oiduna mahana wanom biri aduna matam lairi khoi na phana phattaba myam toromugasu hauji khoi Prabhu gi khuya khada sasase aduga Prabhu na copy gani copy bidana tana ma ke thawai sang ba pibigini ma ke thautan pibigini ma na pangan sakti piraga phattaba khudimok to thadoga hena phaba dharma semba lambi amda sapang ngani haje mayam da hajari aduna tabiriba mayam da ishona bo pibo ishnu anopa mi oragadi channel asibu subscribe tawbiu nakoina hairiba samon ase nakoida bor phangi haina khalagadi like tawbiramu isnausung comment tawbiramu amendang orasu haibiramu adu maru mapang sinda share tawbiu aigi channel ase nakoina subscribe tawduna nakoina tabiduna ishogi apo pawju lawraga sargada pun samina se aina mayam da hajari प्रार्थना तमनसे सरगदा लेबे पायाम थागचरे थाजबा मी अमना माना खंगना हंजन पाप तौरगदी माबो कोपीबा हमलोय हाइबसे कोइना बाइबल दगी कोइना खरा तमजखरे मसिदा नाना पोपीबु तारे बिसना खुदिंगदसु नाना पोपीबिदुना नाके असुंबा अफव पावसिगी मतुंगदा चचपंगम जो कोइना फत्तबा क्या तरमजु हौजी प्रभु की खुया खादा फत्तबा म्याम पिदुना प्रभु की इगी मपाना सामथोक्सदुना अखोय अनौबा पुंसी अमदा अनौबा लंबी अमदा हिंगबा ngam bhaibdu ohen bhana प्रभु यीशु ख्रिस्ट की निंदा खुरमजरी आमेन।